Manipur census yaithokani haibagi chap chaba akoi thajaba leijai aduga wari sanaba matamdasu census yaithoaba matungda makha taba akoina miyamna pami potse fruit mayamji yanaraga kamaina putharakani haibuda ayamba khanaraga lakjabani haibtare hoji Manipur sida akoi hoji laiba position sida assembly mamangda census soi dana yaithokani haibagi chap chaba akoi thajaba leijai akoi wari sanaba matungina do hayeng oibe yang siroi be akoi tangani assembly sigi mamangda census soi dana yaithokani haibi thajaba leijai ha ani sida miyamgi agitation mayam ama amadi loina na political move mayam ama diplomatic move mayam ama aduga akoi gi Manipur government sida akoi mayam changna taw makan gi pressure mayam ama dugi masai adugi paujel lai tare madu puraga akoina Delhi khongchat ama tangkunda akoina chacharubudu akoi ngasi Delhi dagi makal maten gi intelligence ki security gi oiba politicians sing amadi union minister sing loina na pali belenga kasigi party ki president amadi makoi gi maru oiba office where ka ama akoi unaraga akoi hojik thoksarak pani akoina Delhi da leiringai da Manipur miyamna kona bigiba Manipur miyamna pressure tonaba honabada thangiba khongthang punamak akoi punna thangminabani ana lowi haijabatai aduga Manipur gi leiriba ichinau mayamna honagiba mayamdu Delhi da makoina somda tawiba mayamdu yamna lumna laura kanda akoina unagena honaba matamda akoi gi leiriba politicians singsu Delhi da changa ga maruaina akoi gi ruling party gi kangbusi yamdrabada aina ningsing jabada makoi tare nipan home minister dagi horaga MLA sing even ex chief minister loina na uji paliba chief minister makoi bau changa ga punna pressure to minabagi adugumba thodang duni akoina Delhi da tawjari se na han bada thamjage Delhi da akoina unajaba mioi khuding mangna Manipur gi potse tawriba leiriba tabakse Manipur gi May 3 ki matungda tholakpa irang amadi hoji leiriba akoi miyamna pamiba akoi gi original Indian khangdo matungda delimitation tawba sigi process ida NRC oina tawon biu haibase concern oina yamna unaba khuding gi minute 35 dagi horaga punghai ama pung ama even political advisor Ajit Dayal amadi akoi gi kenogi in charge hai tare moi gadi pungani makhai ahum bau phaminaraga dum detail oina wari sanajai haijab tare sanari ba wari sida Manipur da uji leiba position da census tawba yaroi haibase akoi gi 14 gi ichinau sing KSA IPSA amadi ai samang nasu lanai oina writ petition mayam ama thabadu gi ngasi su hearing ama court leigibni haiba poting je lumna law matungda Manipur da census si yaithokani haibagi chap chaba akoi thajaba leijai aduga wari sanaba matamdasu census yaithoaba matungda makha taba akoina miyamna pami potse fruit mayamji yanaraga kamaina putharakani haibuda ayamba khanaraga lakjabani haibtare hoji Manipur sida akoi hoji laiba position sida assembly mamangda census soi dana yaithokani haibagi chap chaba akoi thajaba leijai akoi wari sanaba matungina do hayeng oibe yang siroi be akoi tangani assembly sigi mamangda census soi dana yaithokani haibi thajaba leijai loina na akoi mangda tagadoriba potse census yaitho matungda miyamna pamiba NRC kamai tawraga proceed tawngani haibase sigi matang si akoi government of Manipur ne government of India ne loina na stakeholders sing punna table amada Ministry of Home na organize tawbiraga mayamji khanaraba matungda kari karama mongda khando matamda original singna kari oini kanana permanent resident oigani thengna changkuna kadai dei calculate tawgani haiba pot singse chap chaman khana bai mathau ama tai haiba sima thamjage loina na akoina Delhi da leiringai da toan ma mioi kya na masa gi opinion da akoina chaliba khongchat sida akoina miyam yaudana miyam khangdana natraga miyam gi apambagi wangmada akoina decision lawrakadaba Delhi da wari sanaraga warep tarakadaba manba mongda ngangbi gi mayam do madu akoi nuaijade loina na ngarang hansu akoi gi discussion amada TV discussion amada lehoriba kamujina sini chatkiba kamujina sini gaina hekta miyamda lana lamjing bayaba mongda decide tawrokpa individual opinion singdu khara phado biraga mina tawriba thabak sisu document wise kadai da tawri politically kamaina pressure tawri
सिदगी MLA मैम चंगीसिना कमायना चंगिनो मोई मोईगी सोर्स लेनबा ngaतनी अखोइना उनबा चंगबा मतमदा ऑनरेबल राधेश्याम जिना अखोइगी मोईगी गवर्नमेंट की स्पोक्स पर्सन जिना अखोइगा चंगिनबसिना करिगिनो गवर्नमेंट अपॉइंटमेंट लौवेना अखोइ हानसु लौथोकजगिबनी गवर्नर दे थोलकपदा गवर्नमेंट अपॉइंटमेंट लौबा ngamद्रगदि अखोइ फोर्स लैंडिंग तौनेना हाइजबनी अदुना मणिपुर गवर्नमेंट की लैरिबा अखोइगे MLA सिंह अमदी मिनिस्टर सिंह रिप्रेजेंटेटिव सिंहजिना दिल्ली दा लागा मियाम के अपामबदु फंगनबा एसिस्ट तौबदा मतेंग पांगबनी हाइना लौजै हाइ तारे लोइना लोइना चीफ मिनिस्टर हाना ओइबिरंबा अमदी हुजि हुजि ओइबा चीफ मिनिस्टर अनीसिना मखोइना कंसर्न ओइबदुगी मतुंगिनासु अखोइना उननिंगबा मिसिंगदो अयाम्बा उनबा फंगब्रा हाइना लौजै आईबी की लैरिबा इंटेलिजेंस की लैरिबा मयामसे मणिपुर दगिसु सोमदा लेबिरिबा इंटेलिजेंस की आईबी की अमदी नॉर्थ ईस्ट की लेबिबा इंफॉर्मेशन पीरिबा इंटेलिजेंस वायर मैम सिनसु मणिपुर की इंफॉर्मेशन से अदुमक फजन पीबिरमब्रा हाइना खंजै मसिगी खुदम माइबु अखोइगी 14 CSO की अखोइगी याम्बा इप्सा की प्रेसिडेंट ओइबिरिबा विशेषोर मने हाना केसी की प्रेसिडेंट ओइबिरमबा विद्यानंद अमदी अखोइगी ओजा MU की ओजा डेमोग्राफर अमगा अखोइगा नमिनरगा फोंगिबा लाइरिक्सी अखोइना पाइद्रिङैदा आईबी दा चंगबा मतमदा मोइना हाना लाइरिक्सी पाइरगा मोइ स्टडी तौ लेमे हाइ तारेको अखोइना लाइरिक्सी पीगे तौगाना वी ऑलरेडी हैव इट काइना तौरगा यामना डिटेल ओइना याम कुइना को हजि पोची स्टडी तौई मसी मैमसी नि लेरिसे लोइना लोइना अखोइ हुजिंग मांगदा तारिबा पोची मणिपुर मियाम अखोइ म्याम खनरगा मानरगा अखोइगी मांगदा तारिबा हजि ऑनरेबल अमित शाह लाखनी हाइसिदा अक्टोबर दरामान लाखनी हाइबसे मसी लाखनी ममांगसिदा हयेंग हंगसित आई खनबदा अखोइगी थाजबा मतुंगिना असेंबली ममांगदा सेंसस सोय सोयदना येथोकदा माले अदुबो अदु येथो मतुंगदा अखोइदा NRC ओइना तौसे हाइबदा कमाइन लाखनी नत्रगा फॉरेनर एक न तौरकद्रा नत्रगा अतोप एम्पावर तौगद्रा हाइबा पोतु गवर्नमेंट गा फमिनरगा मुन्ना खनबगी तंजादु लौदबा यारोय ट्राइपार्टाइट टोक अमदी अखोइ अरेंज तौहनबा चंगी हाइबसे आइगी साइटगी 14 की कन्वेनर ओइना थमजगे अदुगा कम्युनिटी लीडर सिंह देगिसो दुम मोइगी अखोइना वारी साजरुबदो मसा मसाना पौदम जनजगे न सुमाइना थमजरी।